Mayam Bahamutida Kali Review Taranok Cheri, Nasi. Mayam from the Kudotam Zakatariba, movie singing Mamina, Guntur Karam. Movies the Todo Hidona, Saktam Lang singing Barakta, Mahesh Babu, Sri Leela, Minaksi Chaudhary, Asina Chingmani. Movies IMDb the 5.3 Fangi, Rotten Tomatoes na 48 Fangi. Movies rating the Warisi Karachanade, IBD Warisisu Adam Tajabadi Waribani. Movies January Gitan Tarani Toy 2024 release Sokiba movie Emily. Movies Samlapa Wari Haitaragadi, Mapam and Machanapi Amabu, Mantri Oheningmani, Maramaduna, Machanapi Mantri Oenaba, Honarapa Matamda, Mahaki Lambida, Upon Balak was singing Adabo, Mapaduna, Loina Mangan of Honarapani, Maragasida Masunupaduna, the Sata Pagiwani. Parimay the movies Liba Hosarage, movies Liba Matamda, Karigumba Sokibalan Kivayo with Aragasu, Mayamanga Pigani Habo Pomasitamjari. Matamasi 1998 ki matamni Guntur Haribalam Masida Doka Max Babu Amasung Lenin Babu Haribasi Mafam Maduda Yam Satiba Gunda Amsu Waribani Mako Nina Bogin Eni Satyam Hariba Hibati Royal Satyam Hariba Nupasigi Godown Odubu Bom Pito Dana Bom Bokali Amasung Maki Godown Odubu Maitadoki Royal Satyam di Mahaki Mungaduda Santi the Mahaki Munganungi Mi Singaloina Isai Dadru Nuani Labani Adubu Mai Chalakpa Musung Bom Pokarakpagi Makol du Tarakpadagidi Makogi Yung Manungatu Mahaki Warehouse Dutam Lai Warehouse du Yokumatamadi Marks Amasung Lelina Makoina Mahaki Go down Dubu Mai Tadopagi Mong the Ubamatamda Yamno Sounding Kiba Habadoiki Karigidamuta Mai Tado Libno Haiduna Satyam Amasung Mahaki Maseno Pado Sakshalakuna Marks Amasung Leninda Hangai Madudagi Makoi Masen Punas never holy Punas in Rakpaduda Satyam Su Sauduna Lilin Buputaba Holi, Lilin Pugi Mato, Ubamatam the Marksna, Satyam the Mukutarakpani, Satyam the Kutava over the Gidi, Maki Masenupa, Rangamna, Tang Paraduna Chankalaktuna, Lilin Gimangaki, Mataudu Ubamatam da Makoi Masil, Kiban Takdanaki, Rangam Su, Mahana Sway with the Gi Hat Kivani Hadunare, Tauriba Matauda, Marksna, Karigumba Igi Yamasi Siva Targadina Koi Amatalim Taru Hadunare. Tanjadu the Satyam Ginipisu Mapo Madrulai, Mahala Pumatamda, Machanupa, Ramana Sulai, Toliba Todo do the Gidi, Satyam Ginipisu Haividi, Ramanagi Mama, Wasundarana, Machanupagi, Kut Alut Hadok Laduna, my Charlie Mapa Madura Chanchale, Tanjadu the explosion Amatopatagi, Marik Amana, Ramanagi, Mamita Soki, Maramaduna Mahaki Mamidasi, partially Uba Funkide, Numit Adu the Gidi, Mamana Mahaki Makutadoki Baduna, Mahaka kind of have to Oiki. Madurigi Sina si chain stock to na police station the Gina Kota Lapimo Masi Ufangi. Masida Royal Satyam na Lelinbo Hakibadinati, Tawutabu, Thus Aduna Satyambu jail Tamnava Damuta, Other Pire. I would say Itanani to a sea jail Tabuk Suduna Legadabani Hadan Other Pirakpani. Karigidamukta Satyanarayana, Habidi Royal Satyana, Masenupagi Mota, Karigidamukta, Dandi Panglibano Haibasi, Makata, Warida Mayana Kamirakani. Masidagi Aquin Uba Fanglibasi, Vasundara Haribanapisi, Kabladuna, Royal Satyagi Mayumdagi, Halaktuna Mapam the Lapagi Mongasi Aquin Uba Fangi. Masida Mapa Macha Makoeni, Chak Chamina, Duna Waris Hanavagi, Monga Masu, Aquina Su Uba Fangi, Masigi Matanga Sisu, Kona Wari Lap with the Kamirakani. Asumto Duna, Satyagi Nupiedu, Atopanupam, the Mayum Panki, Amasum Haki Machanapa Mafanki, Mazanupadu, Hibidi. Benkat Swamigi, Masunupado, Benkat Swamina, Yamna Luna Tozaba have to Suwaki. Mapaduna, Wasundarabu, Hombi Rivasi, Mahaki, nephew, Hibidi, Wasundoragina, Kazinda Lumbivani, Mamina, Paka Rajakopal Narayan Kavi, Asamvidana Narayan Kavi. 2023 Matamda, Benkato Swami Haribanu Pasina, Yamna Chauba, Yamna Lingba, political party Malinkatki, political party to Mamina, Jana Dalam party Hadan Tholi. Mapa Madura Mahana, Kata Madu Haribanu the Bukoki, Kata Madusu Mapa Madulai, Mahana Hegla Pumatamda, Benkat Swami the Makong Makuting Tokuna Kurami, Amazon, Mahana, Benkat Swami the Handaki, Low Minister si Ekoi Kutale Vanina, Low Minister si Ayoy Hadun Hare, Tawutabu, Benkat Swami the Madu Yaru Hadun Hare, Handaki, Low Minister City Ayi Chanapin Uhelani Hadun Hare, Tasin Harbatamda. Madusu Mahana Mantri Pamadu Pangani Haduna Kanjaduna Harauduna Lakibani, Tawutabu, Benka Swamina Dum Harakpatagi, Mark Yam sounding by Habitu Soiki, Maduri Maduna Saudun Hare, Nagina Chanapiduna Kalito Fragini, Nagina Chanapiduri, Luhumbusu Anira Holy Bani, Masasu Anira Poe, Aduga Halu Machaduna Mahana Hanafawi in Vikide,
ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯅꯈꯣꯏꯅ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯃꯦꯗꯤꯌꯥꯗ ꯄꯨꯈꯠꯄ ꯇꯥꯔꯒꯗꯤꯅꯦ ꯅꯈꯣꯏꯁꯦ ꯀꯦꯕꯤꯅꯦꯠꯇ ꯂꯩꯕꯗꯤ ꯂꯥꯏꯗꯅ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟꯗ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯦꯕꯤꯅꯦꯠꯇ ꯐꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤꯅ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯍꯤꯡꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯛꯅ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯁꯨꯟꯙꯔꯥꯁꯨ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯙꯨꯁꯨ ꯂꯩꯕꯅꯤ ꯃꯙꯨ ꯑꯃꯁꯨꯡ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯅꯕ ꯑꯃꯗꯤ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯑꯗꯨꯕꯨ ꯀꯧꯈꯤ ꯎꯀꯤꯜ ꯑꯗꯨꯗ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯆꯦ ꯆꯥꯡ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯗꯨꯅ ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯔꯃꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯈꯣꯏꯒ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯅꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯁꯣꯏ ꯇꯧꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ 15 ꯐꯥꯔꯛꯂꯕꯁꯤꯕꯨ ꯃꯁꯤ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯕ ꯑꯁꯤꯕꯨ ꯆꯨꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯌꯥꯝꯅ ꯁꯔꯀꯥꯁꯇꯤꯛ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯑꯩꯅ ꯄꯥꯝꯕꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯨꯠ 3 ꯏꯟꯆꯤ ꯑꯃ ꯋꯥꯡꯂꯤꯕꯅꯤ ꯃꯃꯤꯡꯗꯕꯨ ꯔꯃꯅꯥ ꯀꯧꯕꯩ ꯋꯥꯅꯤ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯨꯟꯇꯨꯔꯒꯤ ꯃꯣꯔꯣꯛꯁꯤ ꯃꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯨꯟꯇꯨꯔ ꯀꯔꯝ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤ ꯒꯨꯟꯇꯨꯔꯒꯤ ꯁ꯭ꯄꯥꯏꯁ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯔꯣꯛ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯒꯨꯟꯇꯨꯔ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯣꯔꯣꯛꯀꯤ ꯀꯔꯕꯥꯔꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇ꯭ꯔꯛꯀꯤ ꯂꯣꯗꯤꯡ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯦꯟ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯌꯥꯝꯅ ꯁꯔꯤꯠ ꯆꯔꯥ ꯍꯩꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯪ ꯊꯤꯖꯕꯒ ꯆꯞ ꯃꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯀꯧ ꯃꯍꯥꯛ ꯂꯥꯛꯂꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯀꯧꯁꯤꯔꯥ ꯃꯗꯨꯗ ꯁ꯭ꯋꯥꯃꯤꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯀꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯆꯠꯈꯤꯕ ꯑꯁꯤ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯀꯧꯔꯣ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯏꯟ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄ ꯌꯥꯔꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯍꯧꯒꯦꯔꯥ ꯂꯩꯍꯧꯔꯣꯏꯔꯥ ꯃꯥ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯁꯨꯗ꯭ꯙ ꯍꯤꯟꯗꯤ ꯉꯥꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯀꯔꯥꯏ ꯐꯥꯎꯕ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤꯅ ꯃꯍꯥꯛ ꯍꯤꯟꯗꯤꯁꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯀꯌꯥ ꯑꯗꯨꯗꯒꯤ ꯁꯨꯗ꯭ꯙ ꯍꯤꯟꯗꯤꯁꯤ ꯇꯝꯗꯨꯅ ꯂꯩꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯟꯇꯨꯔꯗꯅ ꯃꯅꯤꯒꯤ ꯅꯨꯄꯥ ꯔꯪꯒꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯄꯥꯅꯤꯅ ꯇꯧꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯔꯃꯅꯥꯗ ꯇꯝꯁꯤꯔ ꯇꯝꯒꯨꯝꯁꯤꯔ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯤ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯄꯥꯅꯤꯅ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯔꯃꯅꯥꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯑꯌꯥꯝꯕꯗ ꯑꯝꯇ ꯍꯪꯆꯣꯗꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯩ ꯍꯪꯕ ꯇꯜꯂꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟꯕꯅꯤ ꯃꯗꯨꯅ ꯃꯈꯣꯏ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯁꯥꯎꯔꯣꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯆꯍꯤ 10 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯑꯁꯦ ꯑꯁꯥꯎꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯅꯤ ꯃꯍꯥꯛꯁꯦ ꯒꯨꯟꯇꯨꯔꯗ ꯂꯩꯕ ꯃꯣꯔꯣꯛꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯊꯣꯠꯄ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯇꯤ ꯃꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯥꯡꯁꯛ ꯉꯥꯡꯉꯗꯅ ꯐꯖꯗ꯭ꯔꯥ ꯑꯗꯨꯕꯨ ꯂꯩꯗ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗꯗꯤ ꯁꯥꯃꯟꯈꯤꯗꯅ ꯃꯤꯠꯇꯒꯤ ꯐꯥꯎꯕ ꯄꯤ ꯇꯥꯕꯅꯤ ꯃꯍꯥꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯣꯔꯣꯛ ꯁꯥꯇꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯊꯨꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯍꯦꯛꯇ ꯍꯪꯉꯨꯔꯣꯗꯅ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩꯅ ꯃꯗꯨꯕꯨ ꯀꯔꯝꯅ ꯍꯪꯉꯨꯒꯅꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯃꯗꯨꯗ ꯊꯥꯕꯁꯤꯁꯨ ꯂꯥꯜꯂꯤ ꯑꯗꯨꯒ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯕꯁꯤꯁꯨ ꯂꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯔꯛ ꯑꯁꯤꯗꯅ ꯑꯩ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯃꯅꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯣꯠ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦꯅ ꯐꯣꯟ ꯌꯥꯗ꯭ꯔꯦꯅ ꯐꯣꯟ ꯇꯧꯔꯛꯇꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯄꯤꯔꯛꯇ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯒ ꯔꯃꯅꯥꯒ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯔꯃꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯄꯥꯅꯤꯅ ꯅꯪ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯌꯧꯔꯛꯂꯕ꯭ꯔꯥ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯑꯩꯕꯨ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯤ ꯆꯠꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯃꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯃꯈꯣꯏꯗꯒꯤꯗꯤ ꯇꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯀꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯣꯏꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯝꯕꯥꯗ ꯍꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯥ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯖꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯃꯅꯥꯁꯨ ꯃꯍꯥꯛꯀꯤ ꯊꯥꯔ ꯑꯗꯨ ꯊꯧꯔꯗꯨꯅ ꯖꯝꯗꯜ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯑꯗꯨꯗ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯅꯤꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯒꯗꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯨ ꯍꯥꯏꯔꯤꯕ ꯑꯦꯁꯤꯁꯇꯦꯟ ꯑꯁꯤꯅ ꯃꯁꯤꯗ ꯏꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯤꯔꯦ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯨꯟꯇꯣꯛꯑꯝꯃꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯣꯛꯑꯦ ꯍꯥꯟꯅꯒꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯄ꯭ꯔꯣꯄꯔꯇꯤꯁꯨ ꯑꯃꯠꯇ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯑꯩꯒꯤ ꯁ꯭ꯄꯦꯂꯤꯡ ꯑꯔꯥꯟꯕ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯍꯥꯏꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯅꯤꯅ ꯔꯃꯅꯥ ꯂꯥꯛꯄ ꯉꯥꯏꯌꯨ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯔꯃꯅꯥꯁꯨ ꯊꯨꯡꯖꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯇꯦꯕ꯭ꯂꯦꯠ ꯑꯃꯗ ꯄꯥꯏꯔꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯟꯖꯥꯗꯨꯗ ꯔꯃꯅꯥ ꯊꯣꯛꯂꯛꯏ ꯅꯪ ꯔꯃꯅꯥꯔ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯪꯉꯤ ꯔꯃꯅꯥꯁꯨ ꯑꯩ ꯎꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯖꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯂꯨꯁꯨ ꯋꯥꯡ ꯆꯥꯎꯗꯅ ꯅꯪꯗꯤ ꯍꯦꯔꯣꯗꯨ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯃꯅꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯅꯥ ꯑꯃꯗꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯅꯤꯕꯨ ꯃꯍꯥꯛꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯤꯠꯇ ꯆꯪꯉꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯁꯣꯛꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯑꯣꯏꯔꯣꯝ ꯊꯪꯕꯗꯅꯤ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯦꯗꯨꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯟꯀꯠ ꯁ꯭ꯋꯥꯃꯤꯒꯤ ꯆꯍꯤ 40 ꯁꯨꯕꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅꯕꯨ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯕꯖꯥꯠꯅꯣ ꯌꯥꯝ ꯊꯤꯅ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯇꯧꯗꯣꯔꯤꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯨꯁꯨ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯃꯅꯥꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨ ꯎꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯎꯏ ꯃꯍꯥꯛꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯁꯦꯀꯨꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯊꯤꯡꯉꯤ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯊꯤꯡꯉꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯊꯣꯛꯅꯒꯦ ꯅꯪꯒꯤ ꯅꯃꯥꯂꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇꯗꯤ ꯃꯍꯥꯛꯁꯤ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥ ꯌꯥꯝꯅ ꯁꯥꯎꯏ ꯃꯗꯨꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯗ ꯅꯪ ꯍꯥꯠꯂꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯃꯅꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯅꯤꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥ ꯊꯛꯀꯦꯔꯥ ꯀꯣꯐꯤ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯃꯅꯥꯅꯁꯨ ꯅꯈꯨꯠꯇ ꯀꯞ ꯄꯥꯏꯗꯨꯅ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯪꯅ ꯄꯣꯔꯛꯏꯗꯨꯗꯤ ꯄꯦꯄꯔ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯄꯦꯄꯔ ꯑꯗꯨ ꯄꯤꯔꯛꯑꯣ ꯁꯥꯏꯟ ꯇꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯂꯨꯅ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯆꯦ ꯑꯗꯨ ꯃꯨꯟꯅ ꯄꯥꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯅꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣꯅ ꯍꯥꯏꯗꯨꯅ ꯃꯊꯟꯗꯨꯅ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅꯁꯨ ꯆꯦ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯑꯁꯨꯝ ꯄꯥꯕ ꯍꯧꯕ ꯃꯇꯝꯗꯗꯤ ꯄꯥꯅꯤꯅ ꯍꯥꯏꯔꯛꯏ ꯊꯣꯏꯗꯣꯛꯅ ꯄꯥꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯗ ꯅꯪꯅ ꯍꯦꯟꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯅꯃꯥꯒꯤ ꯂꯥꯟꯊꯨꯝꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯑꯃꯁꯨꯡ ꯅꯪ ꯅꯃꯥꯒꯤ ꯁꯔꯅꯦꯝ ꯑꯗꯨ ꯂꯧꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯁꯔꯅꯦꯝ ꯂꯩꯖꯔꯕꯅꯤꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇꯁꯨ ꯅꯪꯒ ꯃꯈꯣꯏꯒ ꯊꯣꯏꯗꯣꯛꯅ ꯃꯔꯤꯁꯨ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯗꯥꯏꯚꯣꯔꯁ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯔꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯃꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯃꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯃꯃꯥ ꯑꯗꯨ ꯃꯍꯥꯛꯅ ꯎꯅꯤꯡꯕ ꯇꯥꯔꯒꯗꯤ ꯇꯤꯚꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯡ ꯑꯇꯣꯏ ꯊꯣꯛꯀꯅꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯑꯃꯥꯡ ꯑꯇꯣꯏ ꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯋꯥꯍꯩ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯁꯥꯏꯟ ꯇꯧꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯁꯥꯎꯍꯟꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯁꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ
ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯟ ꯂꯧꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯊꯝꯗꯨꯅ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯂꯧꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯚꯣꯠ ꯅꯤꯕ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯔꯕ ꯀꯥꯡꯄꯣꯛꯁꯪ ꯀꯌꯥꯗ ꯆꯪꯉꯗꯨꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯅꯤꯕꯅꯤ꯫ ꯚꯣꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯁꯤꯜꯂꯛꯀꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯃꯤꯁꯤꯡꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯚꯣꯠ ꯅꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯎꯅꯍꯟꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯌꯦꯡꯍꯟꯒꯅꯤ, ꯋꯥꯔꯤ ꯁꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯊꯥꯖꯕ ꯑꯁꯤ ꯄꯤꯔꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯁꯣꯏ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯉꯣꯟꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯥꯅꯤꯅ ꯔꯃꯅꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯄꯥꯅꯤꯗꯤ ꯍꯨꯃꯥꯡ ꯄꯤ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯂꯣꯝ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯈꯤ꯫ ꯏꯔꯤꯕ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯅꯤꯗ ꯄꯤꯁꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯁ꯭ꯋꯥꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯦ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯤ꯫ ꯁꯣꯏ ꯇꯧꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯅꯤꯅ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯃꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯧꯒꯠꯄꯤꯔꯛꯏꯅꯣ? ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯔꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯅꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯣꯞ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤ꯫ ꯑꯅꯣꯞ ꯑꯗꯨ ꯈꯨꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯦ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯕꯥꯂꯨꯅ ꯄꯥꯈꯤ꯫ ꯕꯥꯂꯨꯅ ꯆꯦ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯥꯅꯤꯅ ꯃꯉꯣꯟꯗ ꯁꯣꯏ ꯑꯃꯈꯛ ꯇꯧꯕꯗꯨꯅ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯑꯁꯤꯗꯤ ꯂꯨꯀꯤꯡ ꯐꯣꯔꯋꯥꯔꯗ ꯇꯨ ꯌꯣꯔ ꯗꯦꯁꯇ꯭ꯔꯛꯁꯟ ꯍꯥꯏꯗꯨꯅ ꯏꯔꯝꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯥꯡꯍꯟ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯀꯌꯥꯝ ꯇꯥꯍꯟꯕ ꯉꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯁꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯒ ꯗꯦꯁꯇ꯭ꯔꯛꯁꯟ ꯍꯥꯏꯕꯗꯤ ꯑꯃꯥꯡ ꯑꯇꯥ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯗ ꯂꯥꯏꯟ ꯑꯃꯁꯨ ꯆꯤꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯣꯐꯤꯁꯀꯤ ꯐ꯭ꯂꯦꯛ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯤꯁꯜꯂꯗꯨꯅ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯦꯀꯣꯔꯦꯁꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯃꯤ ꯑꯃꯁꯨꯡ ꯄꯥꯅꯤꯗꯤ ꯔꯃꯅꯥꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯟꯇꯨꯔꯗꯅ ꯃꯄꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯒ꯭ꯔꯥꯃꯣꯐꯣꯟ ꯑꯃ ꯊꯥꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩ꯫ ꯃꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩ꯫ ꯃꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯟꯖꯤ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯟꯖꯥꯗꯨꯅ ꯔꯟꯖꯤꯅ ꯔꯃꯅꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯅꯤꯅꯗꯤ ꯔꯃꯅꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ, ꯃꯔꯝꯗꯤ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯁꯥꯗꯨꯅ ꯔꯃꯅꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯔꯃꯅꯥ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯅꯃꯥ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯅꯣꯏꯈꯠꯄ꯭ꯔꯥ ꯃꯌꯥꯡ ꯀꯪꯊꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯍꯥꯛꯇꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯦ, ꯄꯨꯡꯂꯪ ꯂꯪꯉꯦ, ꯂꯥꯏꯁꯪꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯩꯈꯦꯠ ꯌꯥꯎꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯅꯤ ꯑꯗꯨꯅꯁꯨ ꯕꯤꯔꯤ ꯊꯛꯅꯕ ꯃꯩꯈꯦꯠꯇꯤ ꯌꯥꯎꯕ ꯇꯥꯏ ꯅꯪ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯣꯛꯑꯣ ꯌꯥꯔꯦꯗ, ꯆꯥꯛ ꯂꯥꯝꯕꯅꯤ, ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯕ ꯇꯥꯔꯦꯅꯦ꯫ ꯌꯨꯝꯗ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯂꯩ, ꯃꯗꯨꯅ ꯑꯣꯏꯅ ꯌꯦꯔꯨꯝ ꯊꯣꯡꯗꯨꯅ ꯄꯨꯊꯣꯛꯑꯒ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ, ꯌꯦꯔꯨꯝ ꯑꯗꯨ ꯊꯣꯡꯉꯨꯔꯅꯨ ꯌꯥꯔꯦ, ꯌꯦꯔꯨꯝ ꯈꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯍꯥꯏꯕꯗꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯔꯃꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯤꯠ ꯅꯥꯝꯃꯗꯤ ꯐꯖꯅ ꯎꯗꯕꯗꯥꯏ, ꯑꯗꯨꯒ ꯅꯪꯅ ꯑꯅꯣꯞ ꯑꯃꯨꯕ ꯑꯃ ꯎꯞꯁꯜꯂꯤꯗꯨꯕꯨ ꯅꯃꯤꯠ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤ ꯔꯃꯅꯥꯅ ꯑꯩ ꯂꯣꯏꯔꯦꯍꯦ ꯅꯪꯁꯤꯗꯤ ꯑꯩꯒꯤ ꯏꯁꯇꯥꯏꯜꯒ ꯑꯁꯤ ꯎꯕꯗ ꯀꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯉꯛꯏ꯫ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯎꯕ ꯃꯇꯝꯗ ꯅꯃꯥꯅ ꯅꯪ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯥꯗꯤ ꯑꯩ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯕꯨ ꯇꯥꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯔꯀꯥꯁꯇꯤꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯒꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯦꯗꯧꯅ ꯌꯦꯔꯨꯝ ꯊꯣꯡꯉꯒ ꯄꯤꯖꯒꯗꯕ ꯅꯠꯇꯦ, ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯉꯒ ꯄꯤꯖꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯣꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯗꯥꯏꯅꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯒꯤ ꯏꯟꯖꯥꯡ ꯑꯗꯨ ꯂꯧꯔꯒ ꯏꯟꯖꯥꯡꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ꯭ꯔꯅꯤ, ꯃꯍꯥꯛꯇꯤ ꯄꯥꯈꯪ ꯐꯒꯠꯂꯛꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤ ꯃꯈꯣꯏꯗꯤ ꯍꯥꯏꯗꯨꯅ ꯏꯟꯖꯥꯡ ꯑꯗꯨ ꯍꯦꯟꯖꯟꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯌꯦꯔꯨꯝꯗ ꯄꯤꯖꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯗꯨꯗ ꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯥꯗꯧꯅ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯣꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯍꯥꯏꯍꯜꯂꯨ ꯌꯥꯗ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯅꯪꯅꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ꯫
Wahaidu ta matamda somla kandadi masenu paduna nong phado ngangthorokpa matamda migi thamoida ta thilang ngangmuni masinu pa se haiduna re maduri machana paduna re mafam madura aibu kauliba se aibu nusidana aibu nisingduna kauba nate mahaka mari mata thonadre mahaka mari reinadre haiduna aibu soita haiduna kaulibani wahom maluta matamda mafam madura leiba mising adu yamna ngaktuna yengnaki mahana mahaki manawna pa sambada onsaraduna hale yangu mahana aikhoibu property amta piroi haiduna hare ibni aina mangondagi property nikhibusu leite hanadagi suniraktri hausi niroi mahakti aibu uba pama natene mafam madura aibu kaure aduga mahana mahaki office aduda thonglon sinduna phamduna leike mahakse thabak yamna chinba mali maramaduna aisu soi tawroi aisu yamna chili haramduna mafam maduragi lakribani Ramanana mahaki mapada bhawa hainadi kaude Mr. Satyam haina kawi maramaduna mahana mapada Mr. Satyam nangsu gramophone da isai ama thagalo matu kainraba nupa amasung mama kainraba macha amada phajana panba yaba isai ama tharo haiduna re wafam singalu taba matamda mani dusu mamitagi mapita aduna mafam maduragi chatki maduragi rajina yerum ama hapi yerum adu pakhaladuna ramnasu tofam khangdaduna hare yerum masi yena piribra natragana yum masida nakhoi singna yerum masi kolibra haiduna hare somla kandana pani amasung swami du makhoi ni phamiduna dining table la chapu chaduna leibani swami su chabu thakpa yakide maduda pani na kador chabu yadrabra haiduna hangi maduda chabu yadab nate wakal nungai tabagini haiduna swami na hare maduragi di swami na amu pani dhare mahan soi tawu yadri vasina karigino pani na hare mama gi maramdagi ni haiduna hare maduragi di swami na pani dhare madu itaragadi hanamu maha kaubase mahaki mama na direct kauribani haiduna kaugadabni haiduna hare somla kanda sin asi gunturda mulai numidangi matamda mapa amasung machana padu tongan phaminaduna yu thaktuna leibani rajina ramanada sodapi soda adu ramanadi thakti ising oina thai haiduna hare asomna kandana makhogi ma madudana mahana ising oina pisali aidi ising thakti haiduna makhogi ma maduna hare haibidi satyam hare tasina harbu matamda ramanada pigidaba poladuna satyamda pibani satyamda pigidaba poladuna ramanada hairakpani chanaba phangi ona tainana supply tawi madurigidi satyamna rajida kaidore haidun hangi madura rajina ngarangdi Hyderabadagi phone tawrambani alakti makhoina kauriba simayumdani asomna kandari nangi nachana paduna yu bottle amulu shankidore haidun hare aini ising poltringi mamangda mahakti quarter amulu shankrabani kariguma chana thagnaba poramda taragadi mahangna aidum sathokiduini haidun hare madura satyam hogole madura rajina hare masig wafam se aina haidudi habiganu natragadi aina taichara haidun hare satyam su ai wari sanarugi haiduna mahak Ramanagi manakta lai Ramana su yu adu mapa lai haiduna nosali mapan hare karinu nang yu thaibra machana paduna thakti haiduna khome ngarang Hyderabadagi phone tolokpra haiduna hare Ramana su hoi haiduna hare madura kari hadakli mano haiduna mapan hangi anubadu su masunu pa unarabanina haujiti wasundara su ai uningbo mali nahamu sepa matamdadi makhoina mahapu thonglon sinduna aigu unahankide man unanindribra su khangde kadarbuni chalutana chaluba matamda thong etalon chali haiduna hare wahaidu ta matamda satyam nare chalo mafam aduda aduduga thong adu thuaricho nang mahaki machano pani masi nangi rai ni haiduna hare kaino somna ta pirisibo somna di thonglo mapanda famladuna mapanda yingduna lei aduga aibuna mafam adura chalaka thong thuaricho haichina kamai toriba madai mapana hare karigumba chana thangna babu chaning di haiduna leithoktuna leitaragadi no madumadi Chara henduna puklamba yai adubu karigumba nangna namabu miraiba taragadi puji chupa kaptuna lengani haiduna hare madurigi ramanana mathanda hajare imanati akhoibu thadokpi grabni adubu mahanati imasibu thadokpi yuyadini mahum madura chapa matamda imana ibu bu matamda kunsin bigarani haiduna mathanda ngangja duna leijai madurigi mapana machana pada nang chaturibra natragana chaloiduribra haiduna hangi sinnamadana khoina WhatsApp raju saranga pani BABL haibadi pani gi mayum madubule mahum madura ramana sulai mahum madura balusu aina kiba kalam leite ai matungda loi inaribani haiduna hare ma phone da wari sanadun leibani tanjaduda ramana changchelakpa matamda mahasu ramana gi matung gele madurigi ramana na nang kanano haiduna hangi ai balu ni haiduna hare mahum madura sumusum changappa matamda pani gi machana pi edu reel semduna leibani mahum madura mahana sari asangwa macheladuna yamna nana reel semduna leibani mahagasi kanano haiduna ramana baluda hangi pani gi machana pini haiduna hare mahum madura mahana tulsi pambi edu uni haiduna Instagram gi reel semduna leibani madura malon piduna madu unati pambi ni haiduna hare ai faw khangdrabasina di ai follow kana khangam dinu haiduna
ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯃꯅꯥꯗꯤ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ ꯔꯃꯅꯥꯅ ꯄꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯅꯈꯣꯏ ꯕꯕꯥ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯉꯥꯏꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯝꯄ꯭ꯂꯦꯛꯁꯟ ꯑꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯥꯅ ꯀꯥꯊꯦꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯥꯇꯤꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯔꯃꯅꯥꯗ ꯄꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯁꯛꯇꯥ ꯑꯁꯤꯒ ꯂꯩꯒꯨꯝꯕꯅꯤꯅ ꯃꯥꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯃꯅꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯁꯝꯅ ꯊꯦꯠꯆꯜꯂꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯝꯅ ꯁꯥꯟꯅꯕ꯭ꯔꯥ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯄꯥꯒ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯅꯪꯅ ꯅꯄꯥꯒ ꯍꯥꯏꯔꯤꯁꯤꯕꯨ ꯈꯔ ꯕꯦꯕꯥꯔꯗ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯁꯥꯎꯔ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏ ꯅꯄꯥꯗꯨꯗ ꯑꯩ ꯕꯦꯕꯥꯔꯗꯤ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯐꯤꯔꯣꯜ ꯑꯁꯪꯕ ꯁꯦꯠꯄꯁꯤ ꯌꯥꯝꯅ ꯐꯖꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦ ꯑꯗꯨꯗ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯨ ꯃꯥꯗꯤ ꯌꯥꯝ ꯐꯣꯡꯅ ꯅꯉꯣꯟꯗ ꯍꯧꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯛ ꯃꯇꯧꯁꯦ ꯐꯖꯕꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯔꯃꯅꯥꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯨꯛꯇ ꯃꯜꯌꯥꯗ ꯀꯧꯏ ꯑꯁꯝꯕꯤꯗꯅ ꯑꯃꯨꯗꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯁꯥꯔꯤ ꯁꯦꯠꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯔꯤꯜꯁ ꯁꯦꯝꯕꯅꯤ ꯅꯣꯡꯃꯅ ꯈꯪꯒꯥꯎ ꯆꯦꯅꯤ ꯅꯣꯡꯃꯅ ꯁ꯭ꯀꯔꯠ ꯁꯦꯠꯅꯤ ꯅꯣꯡꯃꯅ ꯁꯥꯔꯤ ꯁꯦꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯀꯔꯠ ꯁꯦꯠꯂꯒꯗꯤ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯗꯥꯒꯤ ꯃꯃꯥꯅꯁꯨ ꯊꯣꯛꯂꯛꯇꯨꯅ ꯔꯃꯅꯥꯕꯨ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒ ꯆꯪꯉꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥꯕꯥꯎ ꯊꯛꯁꯦ ꯍꯥꯏꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯃꯤꯁꯤ ꯑꯃꯨꯛꯇ ꯆꯪꯉꯛꯇ꯭ꯔꯤꯗꯅ ꯃꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯁꯨ ꯁꯥꯎꯒꯦ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯔꯃꯅꯥꯅ ꯑꯃꯨꯗꯥ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝꯃ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯄꯥꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯒ ꯊꯛꯎꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯄꯥꯅꯤ ꯏꯃꯥꯃꯛꯅ ꯀꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩꯅꯤ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯄꯥꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯨꯗꯥꯗ ꯑꯃꯨ ꯍꯥꯏꯅ ꯃꯃꯤꯡ ꯑꯁꯤ ꯊꯣꯟꯕꯤꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯒꯨꯟꯇꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯔꯃꯅꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯅꯩ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯈꯤ ꯃꯄꯨ ꯑꯃꯁꯨꯡ ꯃꯄꯨ ꯑꯗꯨꯒꯤ ꯃꯌꯥꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯔꯃꯅꯥꯅ ꯃꯥꯡꯍꯟ ꯇꯥꯍꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯅꯪꯅ ꯏꯔꯝꯃꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯃꯅꯥꯁꯨ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯃꯅꯥꯅꯁꯨ ꯑꯩꯅ ꯃꯗꯨꯕꯨ ꯀꯣꯚꯔ ꯑꯞ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯒꯤ ꯃꯌꯥꯅꯨꯄꯥꯗꯨꯅꯤ ꯅꯧꯊꯣꯔꯛꯏ ꯃꯍꯥꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯅꯧꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯈꯨꯔꯥ ꯀꯧꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯃꯅꯥꯅ ꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯪꯕꯤꯌꯨ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯁꯤ ꯀꯔꯤ ꯌꯦꯡꯉꯗꯨꯅ ꯀꯔꯤꯗ ꯄꯥꯝꯂꯗꯨꯅ ꯅꯪꯒ ꯂꯨꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯇꯟꯖꯥꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨ ꯑꯗꯨꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯃꯄꯨ ꯑꯗꯨꯗ ꯔꯃꯅꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯌꯥꯝꯕꯗꯒꯤ ꯕꯣꯔ ꯂꯧꯗꯅ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯤ ꯃꯍꯥꯛꯁꯨ ꯂꯥꯞꯅ ꯅꯃꯁꯇꯦ ꯇꯧꯗꯨꯅ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯃꯗꯨꯗ ꯔꯃꯅꯥꯅ ꯑꯍꯜꯗ ꯀꯔꯝꯅ ꯈꯣꯏꯔꯝꯗꯨꯅ ꯕꯣꯔ ꯂꯧꯒꯅꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯅ ꯆꯤꯡꯊꯔꯒ ꯃꯈꯣꯡ ꯁꯣꯟꯗꯨꯅ ꯕꯣꯔ ꯂꯧꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯅꯈꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯊꯦꯡꯅꯔꯦ
ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯗꯥꯏ ꯊꯝꯃꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯦ ꯅꯪ ꯁꯥꯏꯟ ꯇꯧꯒꯗꯕꯗꯨ ꯇꯧ ꯃꯍꯥꯛ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯍꯥꯛ ꯍꯥꯟꯅ ꯂꯥꯛꯍꯜꯂꯨ ꯑꯗꯨꯒ ꯑꯩ ꯁꯥꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯃꯤ ꯁꯥꯎꯔꯛꯇꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯅꯨꯕ ꯅꯪꯅ ꯃꯗꯨ ꯇꯧꯕꯁꯨ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛ ꯂꯥꯎꯈꯠꯂꯦ ꯔꯃꯅꯥꯁꯨ ꯌꯥꯝꯅ ꯀꯦꯡꯅ ꯑꯅꯨꯕ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏ ꯅꯪꯗꯧꯅ ꯑꯩꯗꯤ ꯅꯥ ꯄꯪꯒꯗꯕ ꯍꯅꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯂꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯁꯨ ꯁꯥꯎꯗꯨꯅ ꯀꯅꯥꯗꯨꯅ ꯅꯪꯅ ꯍꯅꯨꯕ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯜꯂꯤ ꯑꯃꯁꯨꯡ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯛꯏ ꯁ꯭ꯋꯥꯃꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯃꯅꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯦ ꯅꯪꯁꯤ ꯍꯅꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯒꯠꯂꯒ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯃꯅꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁ꯭ꯋꯥꯃꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯋꯥꯃꯤꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯔꯃꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯁꯤ ꯄꯥꯎ ꯍꯥꯏꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁ꯭ꯋꯥꯃꯤꯅ ꯄꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯏꯟ ꯇꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯐꯦꯟꯁ ꯅꯠꯇꯅ ꯑꯩ ꯑꯣꯇꯣꯒ꯭ꯔꯥꯐ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯒꯤ ꯃꯌꯥꯅꯨꯄꯥꯗꯨꯅ ꯋꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ ꯂꯣꯛ ꯈꯨꯕꯁꯨ ꯐꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯃꯥꯒꯤ ꯃꯃꯤ ꯑꯗꯨ ꯎꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯕꯥꯂꯨꯅ ꯔꯃꯅꯥꯗ ꯍꯥꯏꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯅ ꯃꯈꯣꯏꯁꯤꯕꯨ ꯁꯥꯟꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯁꯣꯝꯅꯇꯒꯤ ꯁꯥꯏꯟ ꯑꯃꯈꯛꯇ ꯇꯧꯕꯅꯤ ꯁꯥꯏꯟ ꯑꯗꯨ ꯀꯣꯛ ꯇꯧꯊꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯕꯥꯂꯨꯗ ꯍꯥꯏꯔꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯃ ꯆꯠꯊꯔꯤꯕꯅꯤ ꯃꯁꯤꯒꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨ ꯋꯦ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯥꯏꯟꯒ ꯑꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯣꯞ ꯑꯗꯨ ꯎꯞꯁꯜꯂꯗꯨꯅ ꯆꯠꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯕꯥꯂꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯕꯅꯤ ꯑꯗꯨꯕꯨ ꯔꯃꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯃꯔꯤ ꯊꯝꯅꯤꯡꯉꯤꯕꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤꯕꯁꯤ ꯔꯃꯅꯥꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯈꯤꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯒꯨꯟꯇꯨꯔ ꯇꯝꯅ ꯂꯥꯛꯏ ꯄꯥꯅꯤꯅ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯟꯅꯍꯧꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕꯅ ꯍꯦꯟꯅ ꯐꯩ ꯆꯍꯤ 9 ꯃꯃꯥꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯊꯥꯗꯣꯛꯂꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯅꯝꯗꯅ ꯀꯥꯎꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯝꯗꯅ ꯁꯥꯏꯟ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯑꯗꯨꯅ MP ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯈꯨꯔꯧ ꯄꯜꯂꯧ ꯂꯩꯇꯅꯕꯅꯤꯅꯦ ꯔꯃꯅꯥꯁꯨ ꯒꯨꯟꯇꯨꯔꯗ ꯂꯩꯖꯔꯅꯤ ꯑꯗꯨꯒ ꯃꯗꯨꯁꯨ ꯁꯛꯇꯤ ꯂꯩꯔꯔꯣꯏꯗꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯁꯣꯏ ꯑꯃ ꯂꯧꯕꯕꯨ ꯅꯪꯅ ꯗꯥꯏꯔꯦꯛ ꯂꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯑꯁꯨꯝ ꯆꯦꯟꯅꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯡꯀꯠ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯁꯨꯡꯇꯥ ꯇꯥꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯃꯥꯅ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯕꯗ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯣ ꯍꯥꯏꯔꯛꯄ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯅꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨꯟꯇꯨꯔꯗꯅ ꯕꯥꯂꯨ ꯑꯃꯁꯨꯡ ꯄꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯝꯃꯨ ꯑꯗꯨ ꯔꯃꯅꯥ ꯎꯅꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯄꯥꯅ ꯁꯣꯏ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯤꯜꯂꯛꯇꯨꯅ ꯁꯣꯏ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅ ꯍꯪꯉꯤ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯒꯨꯟꯇꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯔꯃꯅꯥ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯈꯤꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯃꯗꯨꯗꯒꯤ ꯔꯃꯅꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯝꯍꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯅꯍꯥꯟꯒꯤ ꯁꯥꯏꯟ ꯇꯧꯗꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯏ ꯃꯄꯥꯗꯨꯕꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯥꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯁꯤꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅ ꯍꯪꯉꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯄꯥꯅꯤꯗ ꯂꯥꯛꯏ ꯄꯥꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯁꯤꯡꯅ ꯊꯦꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯉꯤ ꯃꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯇꯠꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯇꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯔꯥꯎꯒꯅꯤ ꯑꯩ ꯀꯞꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯃꯅꯥꯅ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯑꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯟ ꯑꯗꯨꯗꯒ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯂꯣ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯕꯛ ꯑꯁꯤ ꯇꯥꯟꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯎꯀꯤꯜꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯊꯕꯛ ꯄꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯨꯅ ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯃꯅꯥꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯀꯧꯕꯗꯤ ꯑꯝꯇ ꯂꯩꯇꯦꯅ ꯃꯗꯨꯗ ꯕꯥꯂꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯍꯥꯏꯕꯁꯦ ꯃꯃꯤꯡꯗꯒꯤ ꯊꯣꯟꯕꯒꯤ ꯋꯥꯅꯤ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯔꯥ ꯈꯥꯡꯄꯣꯛꯁꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯃꯨꯅ ꯔꯃꯅꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯃꯁꯨꯡ ꯌꯨꯝꯒꯤ EMI ꯂꯣꯟ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕꯁꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯂꯨꯁꯨ ꯀꯞꯇꯨꯅ ꯂꯩꯈꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯔꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯪꯅ ꯑꯣꯏꯅ ꯅꯥꯄꯤ ꯇꯥꯔꯛꯏꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯃꯈꯣꯏ ꯏꯃꯨꯡꯒ ꯊꯣꯏꯗꯣꯛꯅ ꯑꯩꯁꯤ ꯃꯔꯤꯗꯤ ꯂꯩꯅꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯆꯦꯟꯊꯔꯛꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯥꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯄꯤ ꯇꯥꯔꯛꯂꯤꯕꯗꯣ ꯃꯣꯔꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯨꯅ ꯆꯦ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯏꯟ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯄꯥꯅ ꯁꯥꯏꯟ ꯂꯧꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯕꯥꯂꯨꯗ ꯍꯪꯉꯛꯏ ꯑꯅꯨꯕꯗꯨꯅ ꯃꯁꯤꯗ ꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯣ ꯑꯩ ꯏꯁꯥꯃꯛꯅ ꯏꯔꯤꯕꯅꯤ ꯃꯁꯤꯗ ꯏꯔꯤꯕꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯃꯥꯁꯦ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯑꯉꯥꯡꯗꯧꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯗ꯭ꯔꯃꯥ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦꯅꯦ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯃꯥꯡꯗ ꯅꯍꯥꯟꯅ ꯍꯨꯟꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯁꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯕꯥꯂꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯗꯨꯒꯤ ꯔꯃꯅꯥꯒꯤ ꯃꯌꯨꯝꯗꯅ ꯃꯥꯛꯁꯀꯤ ꯃꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯐꯨꯗꯨꯅ ꯂꯩꯕꯅꯤ ꯃꯅꯤ ꯑꯗꯨꯅꯁꯨ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯣꯐꯔ ꯄꯤꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯨꯕꯅꯤ ꯃꯈꯣꯏꯅ ꯃꯤꯁꯤꯕꯨ ꯐꯨꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯊꯛꯇꯗꯤ ꯃꯣꯔꯣꯛ ꯑꯁꯤ ꯃꯈꯣꯏꯗꯒꯤ ꯂꯣꯠꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯟꯗꯛꯇꯤ ꯃꯥꯛꯁꯇꯒꯤ ꯑꯣꯏꯅ ꯃꯣꯔꯣꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯂꯩꯕꯅꯤ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯅꯈꯣꯏꯅ ꯐꯨꯔꯤꯕꯗꯨ ꯑꯉꯥꯡ ꯃꯆꯥꯅ ꯐꯨꯕꯒꯤ ꯇꯥꯏꯞꯇ ꯐꯨꯔꯦ ꯑꯩ ꯐꯨꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯛꯁꯤ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯣꯝꯇꯠꯂꯤ ꯃꯗꯨꯗꯒꯤ ꯐꯣꯟ ꯑꯃ ꯇꯥꯔꯛꯈꯤ ꯐꯣꯟ ꯑꯗꯨꯗ ꯃꯥꯛꯁꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏ ꯐꯣꯟ ꯑꯗꯨ ꯔꯃꯅꯥꯅ ꯄꯥꯏꯈꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯛꯁꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯤ ꯑꯗꯨꯕꯨ ꯈꯨꯠ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯐꯨꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯅ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯛꯁꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯙꯥꯔ ꯀꯥꯔꯗ ꯔꯥꯁꯟ ꯀꯥꯔꯗ ꯚꯣꯇꯔ ꯀꯥꯔꯗ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯂꯥꯏꯃꯤꯡ ꯑꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯅꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯝꯕꯥꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯃꯥꯛꯁ ꯃꯃꯥꯗ ꯍꯜꯂꯨ ꯍꯥꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯃꯅꯥꯁꯨ ꯃꯥꯛꯁꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯥꯔꯅꯤ ꯃꯍꯥꯛꯀꯤ ꯊꯥꯔꯗꯨꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯍꯥꯏꯗꯨꯅ ꯃꯥꯛꯁꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯕꯨ ꯒꯥꯔꯤꯗꯨꯗ ꯆꯦꯛ ꯇꯧꯕ ꯆꯪꯍꯜꯂꯤ ꯒꯥꯔꯤꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯗꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯛꯁꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯃꯅꯥꯗ ꯍꯪꯉꯤ ꯃꯗꯨꯒꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯁꯥꯅ ꯁꯣꯏꯔꯤꯕ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯌꯧꯖꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯥꯛꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧꯕ ꯇꯟꯖꯥꯗꯨꯅ ꯃꯥꯛꯁꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯔꯃꯅꯥꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯊꯣꯝꯇꯠꯂꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯔꯃꯅꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯝꯃꯅ ꯀꯨꯏꯅ ꯐꯝꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯝꯃꯅ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯡꯅ ꯌꯥꯟꯊꯠꯂꯗꯨꯅ ꯃꯈꯣꯏ ꯃꯥꯝꯃꯗꯨꯁꯨ ꯂꯣꯡꯗꯥ ꯇꯥꯍꯟꯈꯤ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯕ ꯌꯥꯕ ꯐꯨꯊꯔꯛꯏ ꯈꯔ ꯑꯃꯗꯤ ꯇꯥꯗꯨꯅ ꯂꯩꯈꯤ ꯔꯃꯅꯥꯅ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯛꯁꯀꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯐꯨ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯥꯛꯁꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯥꯝꯃ ꯅꯤꯡꯊꯝꯊꯥ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯦꯟ ꯑꯃ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯍꯣꯏꯗ ꯅꯪꯒꯤ ꯄꯩꯁꯥꯅꯤ ꯃꯥꯡꯅꯤꯡ ꯃꯥꯡꯖꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯛꯁꯁꯨ ꯀꯩꯅꯣ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯤꯕ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯥꯛꯁꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯃꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯥꯝꯃꯅ ꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯝꯂꯤꯕ ꯕꯤꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯂꯪꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯗꯨ ꯂꯪꯁꯤꯜꯂꯤ ꯒꯥꯔꯤꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯗꯨ ꯄꯨꯟꯗꯨꯅ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯛꯁꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯎꯐꯨꯜ ꯀꯌꯥꯃꯔꯨꯝꯁꯨ ꯍꯧꯈꯤ ꯎꯐꯨꯜꯁꯤꯡ ꯑꯗꯨꯅ ꯃꯥꯛꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯂꯩꯍꯧꯏ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯨ ꯑꯃꯁꯨꯡ ꯑꯃꯨꯁꯨ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯔꯃꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯔꯃꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯤꯅ ꯃꯥꯂꯤꯁ ꯇꯧꯍꯟꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯥꯂꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯦꯛꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯋꯥꯛꯁꯣꯞꯇ ꯂꯩꯍꯧꯔꯦ
ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯕꯨ ꯈꯥꯡꯄꯣꯛꯁꯪꯗ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯅꯪꯁꯦ ꯍꯥꯏꯕꯗꯤ ꯏꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯔꯥꯖꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯤꯌꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯤ ꯊꯝꯐꯝ ꯑꯗꯨꯗ ꯑꯃꯨꯒꯤ ꯀꯥ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯂꯤꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯔꯃꯅꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯃꯠꯇ ꯀꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯨꯗꯤ ꯀꯗꯥꯏꯗ ꯂꯩꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯪꯒꯤ ꯌꯨꯝꯅꯤ ꯅꯪꯅ ꯂꯩꯅꯤꯡꯕ ꯖꯒꯥꯗ ꯂꯩꯌꯨ ꯑꯗꯨꯕꯨ ꯀꯥꯗꯗꯤ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯕꯥꯂꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯆꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯥ ꯁꯥꯗꯨꯅ ꯂꯩꯈꯤ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯥꯂꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗ ꯇꯨꯝꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯂꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯂꯧꯕꯨꯛꯇ ꯆꯠꯂ ꯇꯧꯔꯨꯆꯣ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯃꯅꯥꯅꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯑꯃꯨꯗ ꯈꯨꯝꯃꯤ ꯄꯥꯂꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯗꯨꯅ ꯊꯧꯔꯤ ꯌꯥꯅꯕꯒꯤ ꯊꯧꯔꯤ ꯑꯃ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯊꯥꯔꯛꯏ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯔꯃꯅꯥꯗꯒꯤ ꯁꯣꯏꯁꯤ ꯂꯧꯔꯛꯇ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯔꯅꯤ ꯁꯤꯅꯤꯗꯅ ꯃꯗꯨꯅ ꯕꯥꯂꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯁꯨ ꯔꯃꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯁꯨ ꯔꯃꯅꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯃꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯍꯥꯛꯅ ꯔꯃꯅꯥꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯊꯅ ꯀꯧꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯕꯥꯂꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡꯅꯥꯎ ꯁꯦꯝꯃꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯃꯥꯡꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯔꯥꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯔꯥꯃꯨꯒꯥꯅ ꯃꯍꯥꯛꯅ ꯊꯣꯟꯕꯤꯔꯤꯁꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯖꯩꯒꯥꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯔꯃꯅꯥꯅ ꯕꯥꯂꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯃꯅꯥꯅ ꯑꯃꯨꯗ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯖꯤꯟ ꯑꯗꯨꯕꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯦꯒꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯖꯤꯟ ꯑꯁꯦ ꯔꯤꯞ ꯖꯤꯟ ꯀꯧꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯖꯤꯟꯗꯒꯤꯗꯤ ꯑꯗꯨꯒꯤ ꯖꯤꯟꯗꯨꯅ ꯍꯦꯟꯅ ꯇꯥꯡꯉꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤ ꯀꯗꯥꯏꯗ ꯁꯦꯒꯥꯏꯒꯗꯕꯅꯣ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯁꯤ ꯀꯔꯝ ꯖꯒꯥ ꯎꯠꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯪꯅ ꯁꯦꯒꯥꯏ ꯃꯔꯝ ꯑꯗꯨꯅ ꯇꯥꯡꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯐꯖꯗ꯭ꯔꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯅ ꯌꯥꯝꯅ ꯀꯦꯁꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯕꯥꯂꯨꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯔꯤꯗꯥꯁꯅ ꯋꯁꯨꯟꯙꯔꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯏ ꯑꯩ ꯃꯃꯥꯡꯊꯛꯇ ꯑꯣꯏꯔꯝꯕ ꯍꯔꯤꯗꯥꯁ ꯑꯗꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯔꯤꯗꯥꯁ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯑꯁꯤꯗꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤꯒ ꯇꯧꯍꯟꯗꯨꯅ ꯖꯦꯜꯗ ꯂꯪꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯍꯔꯤꯗꯥꯁ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯣꯔꯦꯟ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯥꯛꯈꯤꯒꯅꯤ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯕꯨ ꯀꯣꯔꯠꯇꯒ ꯀꯧꯔꯒ ꯕꯤꯆꯥꯔꯒ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯇꯧꯒꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯖꯁ ꯑꯗꯨꯗꯤ ꯀꯣꯔꯠꯇ ꯌꯧꯔꯛꯄ꯭ꯔꯥ ꯌꯧꯔꯛꯇꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁ꯭ꯅꯥꯏꯄꯔꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯖꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈꯤꯕ ꯇꯥꯈꯤ ꯀꯣꯔꯠ ꯌꯧꯗꯕꯤꯗ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯋꯁꯨꯟꯙꯔꯥꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯀꯣꯔꯠ ꯌꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯔꯤꯗꯥꯁꯁꯨ ꯍꯧꯅ ꯅꯣꯛꯂꯛꯏ ꯃꯗꯨꯒꯤ ꯋꯁꯨꯟꯙꯔꯥꯅ ꯍꯥꯏꯔꯛꯏ ꯖꯁ ꯑꯃ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯞꯇꯥ ꯑꯃ ꯆꯪꯒꯅꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯔꯤꯄ꯭ꯂꯦꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯔꯤꯗꯥꯁ ꯑꯁꯤꯅ ꯖꯦꯜꯗ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯣꯛꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ 10 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯋꯁꯨꯟꯙꯔꯥꯁꯨ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯁꯦꯟ ꯄꯀꯥꯛꯇ ꯀꯥꯛꯅꯗꯨꯅ ꯂꯩꯔꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯃꯔꯛꯇꯁꯨ ꯑꯁꯨꯝꯒꯨꯝꯅ ꯌꯥꯝꯅ ꯇꯧꯅꯔꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯊꯤꯟꯅ ꯈꯪꯉꯨꯗꯕꯩꯁꯨ ꯑꯣꯏꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯤꯗꯥꯁ ꯑꯃꯁꯨꯡ ꯃꯙꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯋꯁꯨꯟꯙꯔꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯥꯟꯅꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯟꯅꯔꯤꯗꯨꯕꯣ ꯌꯦꯡꯉꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯔꯗꯤ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯤ ꯂꯩꯇꯦ ꯃꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯨ ꯏꯟꯗꯕ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯑꯗꯨꯗꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯁꯨꯟꯙꯔꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯤꯔꯞ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯁꯤ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯏ ꯃꯗꯨꯗ ꯚꯦꯡꯀꯠ ꯁ꯭ꯋꯥꯃꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯖꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯋꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨ ꯃꯌꯥꯝꯅ ꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯀꯌꯥꯝꯕꯨ ꯂꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯀꯃꯤꯁꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅ ꯑꯗꯨꯝ ꯈꯪꯉꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯚꯦꯡꯀꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯥꯎꯁꯨ ꯂꯥꯎꯊꯣꯛꯇꯅ ꯃꯈꯣꯏꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯥꯇꯥ ꯃꯙꯨꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯀꯥꯇꯥ ꯃꯙꯨꯅꯁꯨ ꯍꯥꯏꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯥꯇꯥ ꯃꯙꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯁꯦꯝ ꯁꯥꯎ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅ ꯄꯋꯥꯔꯗ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛ MP ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ MLA ꯐꯥꯎꯕꯗꯤ ꯑꯣꯏꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯂꯤ ꯂꯩ ꯄꯥꯂꯤꯗ ꯚꯦꯡꯀꯁ꯭ꯋꯥꯃꯤꯅ ꯁꯥꯏꯟ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯂꯤꯁꯨ ꯁꯥꯏꯟ ꯑꯗꯨꯗꯤ ꯂꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯦꯡꯀꯁ꯭ꯋꯥꯃꯤꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯄꯔ ꯕꯦꯒ ꯑꯗꯨꯅ ꯄꯥꯂꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯒꯦ ꯇꯧꯏ ꯄꯥꯂꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯣꯏ ꯃꯍꯥꯛ ꯍꯟꯗꯣꯛꯇꯨꯅ ꯈꯥꯡꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯅ ꯃꯈꯣꯡꯗ ꯅꯦꯜ ꯄꯣꯂꯤꯁ ꯍꯪꯉꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯨ ꯂꯥꯛꯏ ꯕꯥꯂꯨꯗ ꯔꯃꯅꯥꯅ ꯑꯩꯒꯤ ꯑꯅꯣꯞꯁꯤ ꯎꯞꯁꯜꯂꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯗ ꯑꯣꯟꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯒ꯭ꯂꯥꯁꯀꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯒꯤ ꯃꯁꯛ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯔꯃꯅꯥꯅ ꯕꯥꯂꯨꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯤꯁꯨ ꯔꯃꯅꯥꯒꯤꯗꯃꯛꯇ ꯀꯣꯐꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯇꯩꯔꯤꯕ ꯃꯍꯥꯛꯅ ꯁꯪꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯪꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯖꯤꯗ ꯍꯪꯉꯤ ꯑꯩꯗꯤ ꯃꯁꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯔꯥꯖꯤꯅ ꯈꯨꯝꯃꯤ ꯃꯁꯤ ꯈꯔ ꯇꯧꯁꯜꯂꯨꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯅꯕ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯒꯤ ꯑꯀꯦ ꯑꯃꯧ ꯇꯧꯕꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯂꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯏ ꯑꯅꯣꯞ ꯑꯗꯨ ꯂꯧꯊꯣꯛꯎ ꯌꯦꯡꯅꯤꯡꯗꯦ ꯍꯨꯔꯥꯟ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯥꯏ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨ ꯂꯩꯗꯅ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯥ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯕꯥꯂꯨꯗꯤ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯕꯥꯂꯨꯅ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯂꯤ ꯃꯁꯤ ꯀꯥꯟꯗ ꯁꯣꯏꯂꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯔꯃꯅꯥꯅ ꯒꯣꯗꯥꯝꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯃꯅꯥꯁꯨ ꯃꯁꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯅꯠꯇꯅ ꯊꯛꯄ ꯆꯥꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨꯝ ꯌꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯁꯨ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯁꯤ ꯅꯪꯉꯣꯟꯗꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯛꯆꯩꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯕꯨ ꯊꯥꯒꯠꯂꯤ ꯑꯃꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨ ꯊꯛꯄ ꯍꯧꯔꯛꯏ ꯔꯃꯅꯥꯅ ꯕꯥꯂꯨꯗ ꯅꯪꯒꯤ ꯂꯃꯤꯡ ꯑꯁꯥꯡꯕꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯥꯂꯁꯨꯕ꯭ꯔꯃꯅꯤꯌꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯕꯥꯂꯁꯨꯕ꯭ꯔꯃꯅꯤꯌꯝ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯄꯗ ꯐꯥꯎꯈ꯭ꯔꯕ ꯅꯨꯄꯥꯅꯤꯅꯦ ꯏꯁꯩ ꯑꯃꯇ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯂꯨꯗ ꯏꯁꯩ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯉꯥꯡꯍꯜꯂꯤ ꯏꯁꯩ ꯑꯗꯨ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯗꯦꯕꯤꯒꯤ ꯏꯁꯩ ꯉꯥꯡꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯂꯦꯖꯦꯟꯗꯔꯤ ꯑꯣꯏꯔꯕ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯏꯁꯩ ꯁꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯂꯨꯕꯨ ꯐꯨꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯞꯄ ꯏꯁꯩ ꯑꯃ ꯁꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯥꯂꯨꯁꯨ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯏꯁꯩ ꯊꯥꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯅ ꯔꯃꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯤꯌꯔ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯂꯨꯅꯁꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ ꯕꯥꯔꯗ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯃꯨꯅ ꯕꯣꯠꯀꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯅꯤꯠ ꯑꯣꯏꯅ ꯊꯛꯇꯣꯔꯤꯕ꯭ꯔꯥ ꯁꯣꯗꯥꯒ ꯌꯥꯅꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯨꯁꯀ ꯑꯣꯏꯅ ꯌꯥꯜꯂꯧ ꯍꯥꯏꯗꯨꯅ ꯑꯃꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯍꯦꯜꯊ ꯀꯣꯟꯁꯤꯌꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯤ ꯍꯥꯏꯗꯨꯅ ꯕꯣꯠꯀꯥ ꯑꯗꯨ ꯍꯩ ꯃꯍꯤ ꯌꯥꯟꯁꯤꯜꯂꯗꯨꯅ ꯑꯃꯨꯗ ꯄꯤꯈꯤ ꯑꯃꯨꯁꯨ ꯕꯣꯠꯀꯥ ꯑꯗꯨ ꯊꯛꯄ ꯍꯧꯋꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯄꯥꯝꯈꯠꯇꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯜꯂꯤꯕꯅꯤ ꯃꯗꯨꯗ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯕꯥꯔ ꯑꯣꯏꯅ ꯄꯨꯔ ꯆꯠꯂꯨꯗꯅ ꯃꯗꯨꯒꯤꯗꯤ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯂꯨꯗ ꯍꯥꯏꯔꯛꯏ ꯕꯥꯂꯨꯁꯨ ꯏꯁꯩ ꯑꯗꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯚꯨꯃꯤꯀꯥꯒꯤ ꯏꯁꯩ ꯑꯃ ꯊꯥꯔꯛꯏ ꯚꯨꯃꯤꯀꯥꯒꯤ ꯏꯁꯩ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯚꯨꯃꯤꯀꯥ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯃꯍꯥꯛꯇꯤ ꯖꯒꯣꯏ ꯁꯥꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯔꯤꯜꯁ ꯁꯦꯝꯂꯤꯕ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯊꯥꯔꯛꯏ ꯑꯃꯁꯨꯡ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯣꯏꯅ ꯉꯛꯅꯈꯤ ꯖꯒꯣꯏ ꯑꯁꯨꯝ ꯁꯥꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯃꯅꯥꯁꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯖꯒꯣꯏ ꯑꯗꯨ ꯁꯥꯃꯤꯟꯅꯈꯤ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯏꯈꯤꯗꯨꯅ ꯔꯃꯅꯥꯒꯤ ꯂꯣꯡꯒꯤ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯣꯡꯒꯤ ꯆꯤꯡꯊꯣꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤ ꯐ꯭ꯂꯣꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯈꯨꯝꯃꯛꯏ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯦꯅꯔꯖꯤꯅ ꯃꯩ ꯍꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤꯅꯤꯅꯦ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯤꯗꯤ ꯃꯦꯁ ꯇꯧꯕ ꯉꯝꯗꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯡꯒꯤꯗꯨ ꯁꯦꯠꯆꯜꯂꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯅ ꯀꯣꯂꯣꯝ ꯂꯧꯊꯣꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯀꯣꯂꯣꯝ ꯂꯧꯊꯣꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯕꯥꯂꯨꯁꯨ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯁꯣꯏ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯣꯏ ꯃꯆꯥ ꯑꯃꯇꯪ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯃꯅꯥꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯜꯂꯒ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯕꯥꯂꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯃꯍꯥꯛꯇꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯈꯨꯄꯥꯛ ꯑꯃꯈꯛꯇ ꯊꯥꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯦꯛ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯒꯥꯔꯤ ꯋꯥꯛꯁꯣꯞ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯗꯨ ꯍꯦꯠ ꯂꯥꯏꯠ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡ ꯊꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯕꯥꯂꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯁꯨ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯦꯛ ꯑꯝꯇ ꯐꯥꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯛ ꯐꯥꯕ ꯌꯥꯗꯕꯗꯒꯤꯗꯤ ꯃꯅꯤꯡꯅ ꯍꯜꯂꯛꯇꯨꯅ ꯂꯦꯂꯤꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯂꯤꯟꯒꯤ ꯃꯨꯔꯇꯤꯒꯤ ꯃꯛ ꯑꯗꯨꯁꯨ ꯀꯦꯜꯂꯛꯇꯨꯅ ꯇꯥꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯦꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯆꯥ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯨꯔꯇꯤꯒꯤ ꯃꯀꯣꯛ ꯊꯗꯠꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯂꯤꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯔꯛꯁ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯥꯔꯛꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯕꯨ ꯑꯝꯕꯦꯗꯀꯔ ꯒꯥꯟꯙꯤꯔ ꯃꯀꯣꯛ ꯑꯁꯤ ꯀꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯔꯛꯁꯅ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤ ꯁꯇ꯭ꯌꯝꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯁꯇ꯭ꯌꯝꯒꯤ ꯒꯦꯁꯅꯤ ꯁꯇ꯭ꯌꯝꯒꯤ ꯒꯦꯁ ꯅꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯃꯉꯛꯀ ꯊꯗꯠꯄ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨꯕꯨ ꯊꯨꯒꯥꯏꯒꯦ ꯇꯧꯏ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯆꯪꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯁꯤꯡꯒꯦ ꯄꯩꯁꯥ ꯁꯤꯡꯕ ꯌꯥꯔꯣꯏ ꯈꯨꯗꯛꯇ ꯃꯉꯛ ꯑꯁꯤ ꯁꯝꯖꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯄ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯔꯃꯅꯥꯗ ꯄꯥꯎ ꯑꯗꯨ ꯄꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯥꯁꯨ ꯊꯨꯡꯂꯛꯈꯤ ꯔꯃꯅꯥꯁꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯁ ꯑꯃꯗ ꯊꯣꯝꯕꯗꯒꯤ ꯄꯣꯁ ꯑꯗꯨ ꯃꯩ ꯍꯧꯔꯛꯈꯤ ꯃꯈꯣꯏ ꯈꯟꯅ ꯆꯩꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯃꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯩꯊꯦꯛꯂꯗꯨꯅ ꯅꯪꯅ ꯅꯨꯄꯤꯗ ꯑꯐꯥꯎ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯛꯁꯅ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯣꯏꯗꯤ ꯃꯍꯥꯛꯇꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯛꯁꯅ ꯃꯈꯣꯏꯅ ꯁꯣꯏ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯄꯅꯤꯁꯃꯦꯟ ꯐꯪ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯃꯥꯃ ꯅꯪꯁꯨ ꯁꯤꯡꯒꯝꯒꯤ ꯑꯖय ꯗꯦꯕꯒꯟ ꯁꯥꯔꯛꯀꯅꯨ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯔꯛꯁꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯅꯦ ꯉꯥꯡꯅꯔꯤꯕꯁꯦ ꯃꯨꯔꯇꯤꯁꯤꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯔꯃꯅꯥꯅ ꯃꯁꯤꯒꯤ ꯃꯨꯔꯇꯤꯁꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯨꯔꯇꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯁꯣꯛ ꯈꯨꯗꯤꯡꯃꯛ ꯇꯁꯥꯏꯗ ꯇꯥꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯥꯔꯛꯁꯅ ꯔꯃꯅꯥꯕꯨ ꯐꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯦ ꯊꯥꯗꯠꯂꯗꯨꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯛꯁꯇ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯛꯁꯁꯨ ꯑꯃꯨꯕꯨ ꯊꯥꯗꯣꯔꯛꯏ ꯃꯗꯨꯒꯤ ꯕꯥꯂꯨꯗ ꯒꯥꯔꯤ ꯑꯁꯤꯅ ꯇꯣꯡꯈꯠꯂꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯥꯂꯨꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯑꯃꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯃꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯍꯥꯛꯅ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯇꯥꯔꯒꯁꯨ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯃꯝ ꯄꯥꯏꯈꯠꯂꯛꯇꯨꯅ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯅ ꯔꯃꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯏ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯖꯔꯛꯀꯦ ꯑꯃꯨꯛꯇꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯉꯝꯖꯗꯕꯒꯤꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ